Africa ki corner mata piklaba country bala Djibouti country asigi missing only 10 lakhs muktani piklaba country ni adubu prithibi ki super power country sing ni haidura lairaba country sing asina ngasi masida makoi ki base army base navy base sem sanakre already sabiau kre masida maruina America ki base lay aduga masi African continent ta America ki only and one permanent base ni aduga site amada lady chawrba China ki base su machine loitri Djibouti da Russia India madi Saudi Arabia ki su government ka makoi government ka agreement tawna tuna military base even naval base sab ki honari sakragani masi leite ati masi punumak si important yamai masi ka France Japan Italy ki naval basing already masi da leire so karigino Djibouti se important what is what is the geopolitical importance masi da karigino country myam da masi da masa ki military or naval base tham da biyati hai to tham dari se so masi ki reply Djibouti ki location ase yam important ni geopolitically sensitive area ni Djibouti Yemen ki west Babel Mandab ki nak ta leipa African ki nation amani Babel Mandab hari se samudra ki peak laba straight amani wali 28 km ta pakpa masida prithibi ki business amadi commercial ship sing visit tawi chawdawi ate to puwe leite even Indian Ocean dagi Arabian Ocean dagi Mediterranean Ocean dagi thok laga masigi route ase phawraga red sea da tade ate we atai leite lairagana wo very long Babel Mandab phawraga red sea da taraga Suez Canal tawraga atai Ocean da or land da port yohangadabani means Babel Mandab ase Asia madi Europe samnaba yamnamak amatangai reba adugumba mafamni important oikraba Babel Mandab only 20 km to pakpo samudrani amasung kayam important no haibada prithibi ki 10% oil amadi 6% natural gas masigi route asi phawraga sali aduna India gi supply sing yengsin bagi ngak bagi damakta Djibouti de best tangai fadana laiba mathau tai mataw asumna tai country gi su aduga masigi 10% oil ase kai dagi lakpano Persian Gulf dagi aduga Persian Gulf dagi laklisi na Arab Qatar Iran UAE Bahrain atai country laikrise Middle East ki prithibi da oil ki mafam haibdi mafam asom dani dana adubu makoi ina khulaga sungasi mafam kaida su dominate tawngamde makoi gi oil su European sing na lauthok peri engineer sing chu ba madug officer sing loina Europe ki ni prithibi ki oil and natural gas ki 50% Persian Gulf ki coast sing amati lamdam sing asita deposit tawduna lai prithibi atai kaida su laiti aduna mayam gi mid yang su sidni that is Middle East ti mayam na Middle East arga makoi su khudum chading li se makoi gi yananing gi se makoi de kana ba loning li se masigi maram dani prithibi da khwaje mathauta pot mai si makoi de lai aduga masigi Babel Mandab asidani Yemen gi Houthi sing da hoji yamna kana attack tori se masigi thangna ba red sea ama masida America na makoi da landari basu means Houthi landari su madu gi ni maram di masigi route asi thatpe ate heduna maram di Europe the use story ba Gulf country gi oil sing asigi 20 dagi 30% aduga natural gas na around 14 dagi 20% ase masigi Babel Mandab asidagi oil ga chat pangaktani aduga masigi pot sing se lakli se Saudi Arab Iran Qatar UAE masi sing asidagi ni aduga Iran gi pot sing asidi masi chathandar ba haiduna makoi da sanction me piri tana aduga quite important oil na yam important is Saudi Arab ki ni Saudi Arab city makoi oil natural gas asidagi ni paisa sana di ko chu makoi da yam lai hairi aduna Saudi Arab su makoi gi ship sing makoi gi trade route ase ngak pagi damak da Djibouti sida masi best sabi aduna karigumba matamda masi gi route ase thingkraba Babel Mandab ase thingkraba adu arbati kayam satina loss oidi Europe ta haiba tabdi Europe ta ha launi baldi sen thum leitadana gas thongningai leitadana gari thongningai leitadana makoi oil gi crisis oini sini Europe ta to popot lerambi ai adu pu makoi gi chatliba plane gi thau gari gi thau punumak ase Middle East lom dagi lakpa ngaktani aduga Suez Canal ase kam important no Middle East ki hojik imasi Egypt laidana Suez Canal ase phawra chalini Europe amdi Asia samna halini aduna Egypt ase hector land changbe atapa aduga Middle East land phung ain tokhiba se prithibi da mafam kya da ha kana crisis oindra kadori aduna maram oirakani so karigumba world war oikiba tarati masi magi country gi hingnabagi damakta magi country gi business trade pur mag ase ngak magi damakta hojik ki masigi Djibouti sida masa gi base si sadarakpani aduna ni hojik Djibouti da army base ma oi hari sa aduna karigum third world war oikradi oirakadori se asom dagini atai dagi nate hojik ki condition da red sea ase Houthi sing yam kan attack tawi aduga
America na masingak na bilak na Huti sing na tawo na bu Middle East ta Palestine gi missing da attack tawi haiduna ni adubu America na hai Palestine ga mokoi gi tawna ba ni adubu red si da prithvi gi oi ba miam ki root asi thatlaga na koi na masid disturbance pifam di thok te America na Europe amadi mokoi bu ngak cheba aduga Iran da attack tawba ya tabaki maram amasul lai Israel lati mokoi da attack tawrani haiba aduba America na thatli prithvi country ma thatli masi ya tabaki maram amasul lai hojik ka som babal mandap red si hene lai re masi ki thangna Strait of Hormuz haida yang important area ma lai masi Iran ki control ma khat lai masi da su prithvi ki maruar ba ship sing se travel tawduna chali aduna Iran na tawge hare de babal mandap se Houthi tawraga masi control to hon ki bi yai masi da attack to hon ki bi yai mokoi na kuchu kulai piraga masi bu thathan ki bi yai aduna masi that pasingak pagi da baktani Djibouti da Japan ki India ki Russia ki France ki America ki basing lai se masi Iran bu ki badagi ni Iran ki mokoi proxy sing buki badagini makoi na tawki harati babal mandap si thatpanga mi red sea makoi ki mini Houthi sing Yemeni sing masi galoi na Strait of Hormuz masi that kragati prithvi ki khaibok amam badal ibtare gas leitre kamain thongani America da Europe da gas na chaliri aduga akoi sing na amama thong malate ko aduga masi that khrabati problem oitori pa aduna Iran asida hekta attack to basi yataba Iran ase makoi adugumba strategic location amadani geopolitics ki am sensitive oirba area sing makoi lay prithvi khoido mokoi khuta pairi haibase masu yadaba wapamni Iran se am power lay crop ne sigum strategic pot kharana Awaram da matam koidagi mangdagi hauna Saudi Arab amadi Iran ki barakta yadaram de masigi maram kaido hai matam da Saudi Arab ta Iran attack tor kadira sini Saudi Arab Iran amadi yanabri shia sunni ki yandam sulaire amaram da makoina babul amaram da Houthi ase Iran ki kaglup ni amasung babal mantap masi thingbagi power makoina kuchukulai pe dingami amaram da Strait of Hormuz Iran na masi thatpangami aduna Saudi Arab na kari khalli makhoi gati Houthi singa yana de civil war so wi kiba yana da maram oiraga asom de Iran ga su yana da aduna Saudi Arab da masagi economy si kanbagi damakta land route tor ka pipeline ama kilometer kaya ki pipeline ama semduna thamkre aduga makhoi masi pipe ki through the oil ase Suez Canal lomda yohalaga adagi amuka lot torga atopa country chatki baki damakta aduna Saudi Arab ki oina yamna mak Iran ga thina bari se ma ke danger ni aduga Yemen ga thina bari su makhoi gi yam danger ni maram di makhoi gi income oirbo way sing ase makhoi na that ke ding gami aduna matam pur makta Saudi ase alert ni aduga makhoi gi pipeline ase su thugai rani kai Houthi sing de yamna kanna masi gi thiden tor pa kya su yaukre amaram de Iran na Strait of Hormuz se masi thatani yani ki han basu yam yaukre masi sing ase ni location pulmak ase Middle East ta mapu wedding se hojik Iran amati magi proxy sing asine aduna Iran da attack to ro harise masi khoi muhum da langsin boi dorini prithvi ki changa sabagi maram oidorini aduna ni hojik Djibouti babal mandap ki manaka lai mafam se masi country sigi makoi gi mi si makoi government gi yanaraga country mayam amana makoi gi base thamise base adagi ngak pagi damakta Houthi bu ngak pagi Iran bu ngak pagi amati maki proxy sing ase angak pa phangna war to narak matam ngak pagi